matam kuirabagi tungda yumda chatpa fanglani khanbada aina kayagi matik harauzaba yum chatlani khanna monda nungaina aina pugadaba potchai singdo loisilingai aigi phone do kinglei ai changsinduna phone do paikhalli hello tamcha nang potchai pack to loirbo loirbagumbane ado nangna leirakpa sol se karamana mamagino aduga karamana chechegino khangdri o chechegidi arkana machudune aduga mamagina ut machudo o yare yare ado nang fajana di check tawre ko sibu fajaraba natro mamaga chegada di pakchagani khalle ado tamchana tingthoga amtang yengune yengdrasu yarani da nangna fajai haradi adum fajaramani ado nang heng airport ai thindok laktu natro is asibu wa nena laanu hairo lakani haibadi khangida ado nangi paukhum da sum tading dena tawbani puningdra kari wa hiwa tano sibo puningdra kaina yare yare nangam mari nangam japonte ado tamcha ai thamlage assignment me ama igedab leiriye ado horen tamcha na tumlamdai da hairamuko hoi hoi thamu thamu ai yumda tholakani so haikide surprise pi gi khankibani aduga karigino aina phone hanjin hanjin tawningliba aina yum yobuda ichena kay agi matik harau jagadaba pisak piklingai dagi maupa aigi damak kay agi matik wajarakpa pokminna ba ichilinau singi marakta chechawina aibu kaya daluna chana tawbiba aigi damakta kaya dawabiba ngasidi ai mayek singna khangi aina matik chaba mai pakpa mi ema oinana bagidamak chichina aibu kaya da pulin thawat pikhiba aigi damak kaya da wajakhiba adubu ngasidi aigi mai pakpa ipau sipuduna chichigi manakta chalani khanbada aina kaya da harau jariba ai khangi aigi chichi soidana haraugani asigibu kapisibu nupa mandaba class 10 da mark wangdre na 12 ta hekta wangloi haningai leibro adugi saru hojik tagi hauna class 12 ki kanna honarga loire dena che ayam talliko che ai like tamba to ani imanaba singna afaba school singda loina tamnakre aduga ina mark sude haidena imanaba singna tamnaba school da su tamba fangde ayam talle che angawa sidi adumaina khangedaba nati class 10 da makoina nangondagi mark henkribado class 12 ta kanna honaraga makoi pumnamak tagi nangna hengi haina khangadabani aduga ne nangna class 12 ta karigumba mark wangna fanglabadi chichena nangbu mapangi afaba college amada tamhangadoribani ado che ai kenom ta haigena kaino hayo aina class 10 pass toradi chichena guitar laibini haidudi guitar amuk palaisina kaidoge haino hoine layubudi lairaga loire adubu tawgadabana thau kaukthokdana guitar du da amuk luptuna leikrabadi pabung hoi tamo hoina aingoda amuk chairoidro che ai dumai ka su tawroiba ai lairik su kana hotna doini hoi hoi tamo hoi ha petana gi siko diary gi china khuding mayek lana iriba haukraba punsigi thaudok singdu da lublingai ai matam karamna hokhiba khang hode table du da taaduna leiriba phone do khinglakpada ai gyan lai ai phone do ta paikhali hello tamcha tumdribo aidi karimta hairaktabuda tumkhraboi ninglore aisu assignment iba loibada ngairi ai ngasaidagi diary sum parambani aduda tumbaga loina kawrori nangna phone toramjadi pung kya tarage haiba fau khangaroidabani diary da ngawbi mu horabo ado hayenga na chakadabani na ngana tumthokuna fatro tumladoini nangsu tumthodana hoi tamcha tummage tawrini fare fare adudi good night tamcha leishna na ayuk angan bada phone tawrak lamdrabadi ai flight miss soidina oiramgani ai fuk hogotuna hathu loishin balaknai aina order tawkiba cab tasu aibu ngaiduna leirami pugadaba pochai singdo hapchinduna ai airport kidamak chatli angan ba ayuk oibana karino lambi singse ihang hangi aina leiriba mafam dudagi airport yobada ikui kuina changde tawagidi driver dusu speed to fana fazana thawi aina sum yengbada 120 gi makhada thawadi iubu ukide
ꯑꯩꯅ ꯑꯦꯌꯔꯄꯣꯔꯠ ꯌꯧꯈꯤꯕꯗ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯑꯩ ꯂꯥꯞꯇꯛꯅ ꯎꯏ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯒ ꯑꯩ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯂꯧꯊꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯕꯨ ꯉꯥꯏꯕ ꯑꯩꯈꯣꯏꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯗ ꯗꯗꯥ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯁꯤꯗ ꯂꯥꯏꯁꯅꯥ ꯃꯇꯟꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕ ꯌꯥꯝ ꯐꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯕ ꯃꯥ ꯃꯊꯟꯗ ꯂꯥꯛꯄꯗꯨꯁꯨ ꯑꯌꯨꯛ ꯉꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯔꯤꯄꯣꯔꯇꯤꯡ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦꯀꯣ ꯇꯝꯆꯥ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯔꯦꯟ ꯌꯧꯕꯒ ꯄꯥꯎ ꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯅꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯀꯣꯂꯦꯖ ꯆꯥꯡ ꯅꯥꯏꯅ ꯀꯥꯎ ꯂꯥꯏꯔꯤꯛꯀꯥꯗꯣ ꯐꯖꯅ ꯄꯥꯎ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯕꯣꯔꯗꯤꯡ ꯄꯥꯁ ꯂꯧꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯣꯔꯗꯤꯡ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯤ ꯂꯦꯞꯅ ꯂꯦꯞꯅ ꯂꯩꯁꯅꯥꯗ ꯀꯣꯜ ꯇꯧꯏ ꯑꯍꯥꯟꯕꯗ ꯄꯥꯏꯈꯠꯂꯛꯇꯦ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯏ ꯍꯜꯂꯣ ꯇꯝꯆꯥ ꯐ꯭ꯂꯥꯏꯠ ꯂꯥꯛꯑꯕꯣ ꯇꯣꯡꯗ꯭ꯔꯤꯌꯦ ꯇꯣꯡꯒꯗꯧꯔꯦ ꯑꯗꯣ ꯅꯪ ꯌꯧꯔꯕꯣ ꯌꯧꯕꯗ ꯉꯥꯏꯔꯤꯌꯦ ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯩ ꯍꯣꯔꯦꯟ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ ꯃꯍꯥꯛ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯡꯇꯛꯅꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯩꯒꯤ ꯐꯝꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯌꯨꯝꯗ ꯄꯥꯎ ꯑꯃꯇꯪ ꯄꯤꯈꯤꯕꯗꯤ ꯆꯨꯝꯕ꯭ꯔꯥ ꯈꯜꯂꯤ ꯑꯩ ꯀꯣꯜ ꯇꯧꯁꯤꯔꯥ ꯈꯟꯗꯨꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ ꯑꯃꯨꯛꯁꯨ ꯏꯊꯟꯗ ꯈꯟꯖꯩ ꯇꯧꯔꯔꯣꯏꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯒꯦ ꯅꯨꯃꯤꯗꯥꯡꯗꯣ ꯐꯖꯅ ꯇꯨꯝꯂꯛꯇꯕꯒ ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯗꯦꯜꯂꯤ ꯌꯧꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯄꯤꯔꯛꯏ ꯀꯦꯕꯤꯟ ꯀ꯭ꯔꯨꯁꯤꯡꯗꯨꯅ ꯐ꯭ꯂꯥꯏꯠ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯄꯦꯁꯦꯟꯖꯔꯁꯤꯡꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯇ ꯍꯦꯛ ꯂꯦꯟ ꯇꯧꯕꯒ ꯑꯩ ꯏꯝꯐꯥꯜꯒꯤ ꯐ꯭ꯂꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛ ꯇꯔꯃꯤꯅꯦꯜ 2 ꯇꯝꯅ ꯆꯠꯂꯤ ꯕꯣꯔꯗꯤꯡ ꯄꯥꯁ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯂꯧꯔꯨꯗ꯭ꯔꯦ ꯑꯩꯅ ꯇꯣꯡꯒꯗꯕ ꯐ꯭ꯂꯥꯏꯠꯇꯣ ꯉꯥꯏꯗꯨꯅ ꯂꯩ ꯌꯨꯝꯗ ꯀꯣꯜ ꯇꯧꯏ ꯄꯥꯕꯨꯡꯁꯨ ꯏꯃꯥꯁꯨ ꯄꯥꯏꯔꯛꯇꯦ ꯊꯕꯛ ꯆꯤꯜꯂꯝꯂꯅꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯔꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯝꯐꯥꯜꯒꯤꯗꯃꯛ ꯗꯦꯜꯂꯤ ꯊꯥꯗꯣꯛꯂꯝꯂꯦ ꯑꯩꯅ ꯌꯨꯝ ꯌꯧꯈꯤꯕꯗ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯎꯕꯗ ꯉꯛꯀꯗꯕꯗꯨ ꯈꯟꯕꯗ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯏ ꯏꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯦꯀꯦꯟꯗꯒꯤ ꯃꯤꯅꯤꯠ ꯃꯤꯅꯤꯠꯇꯒꯤ ꯄꯨꯡ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯏꯝꯐꯥꯜꯒꯤ ꯖꯣꯂꯤꯍꯜ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯦ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯉꯁꯤ ꯌꯨꯝꯗ ꯊꯣꯔꯛꯂꯤꯕ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯎꯔꯛꯇ꯭ꯔꯕ ꯏꯔꯝꯗꯝ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯑꯣꯟꯕ ꯈꯔ ꯎꯕꯁꯨ ꯐꯪꯏ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯣꯏꯔꯗꯨꯅ ꯑꯦꯔꯥꯏꯚꯦꯜ ꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯩꯅ ꯄꯥꯎꯁꯨ ꯄꯤꯈꯤꯗꯕꯅꯤna ꯀꯅꯥꯃꯠꯇꯁꯨ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯝꯗꯦ ꯑꯩ ꯉꯥꯏꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯩꯒꯤ ꯇꯧꯗꯨ ꯎꯕꯗ ꯑꯣꯇꯣ ꯀꯀꯥ ꯑꯃꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯩ ꯑꯣꯇꯣ ꯂꯧꯁꯤꯔꯥ ꯏꯕꯨꯡꯉꯣ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ ꯑꯩꯒꯤ ꯂꯒꯦꯖꯁꯤꯡꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ ꯑꯩꯁꯨ ꯀꯀꯥꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ ꯀꯀꯥ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯀꯔꯝꯅ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯂꯥꯞꯇꯛꯅ ꯒꯦꯠ ꯃꯃꯥꯡꯗ ꯃꯤ ꯈꯔ ꯇꯤꯟꯕꯁꯨ ꯎꯏ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯅ ꯀꯀꯥꯒꯤ ꯚꯔꯥ ꯄꯤꯊꯣꯛꯂꯝꯂꯒ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯥꯏꯗꯨꯅ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯇꯥꯃꯣ ꯑꯉꯧꯕ ꯐꯩꯖꯣꯝ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯩ ꯎꯕꯗ ꯇꯥꯃꯣꯅ ꯉꯛꯂꯗꯨꯅ ꯑꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯅꯥꯎ ꯑꯩꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯄꯥꯎ ꯑꯃꯠꯇ ꯄꯤꯗꯅ ꯊꯣꯛꯂꯛꯄꯒꯤ ꯑꯩꯕꯨ ꯆꯩ ꯑꯁ ꯇꯥꯃꯣꯁꯤꯗꯤ ꯑꯁꯤꯒꯤꯕꯨ ꯀꯞꯇꯅꯒ ꯇꯧꯏ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯒꯦꯅ ꯊꯑꯣꯏꯀꯤ ꯍꯥꯏꯗ꯭ꯔꯒ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯇꯥꯃꯣ ꯎꯁꯣꯞꯀ ꯇꯥꯕ꯭ꯔꯣ ꯒꯦꯠꯇꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯏ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯐꯣꯟ ꯑꯝꯇ ꯄꯥꯏꯗꯦ ꯏꯇꯩꯃ ꯍꯣꯏꯗꯤ ꯆꯦꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯇꯥꯃꯣ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯑꯩꯁꯨ ꯃꯩ ꯑꯣꯛꯄ ꯑꯣꯛꯇꯕ ꯁꯨꯃꯥꯡ ꯇꯝꯅ ꯏꯃꯥ ꯆꯦꯆꯦꯕꯨ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯤ ꯏꯃꯨꯡꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯩ ꯏꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯉꯤ ꯑꯩ ꯉꯛꯄꯁꯨ ꯐꯥꯎꯏ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯕꯨꯡꯉꯣ ꯅꯪꯒꯤ ꯏꯁꯩꯗꯣ ꯉꯥꯛꯇ ꯂꯦꯞꯈꯣꯕ ꯒꯤꯇꯔꯗꯨꯒꯕ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯆꯦꯆꯦ ꯀꯩꯅꯣꯝꯇ ꯏꯒꯦ ꯍꯥꯏꯕ ꯒꯤꯇꯔ ꯃꯈꯣꯟꯗꯨꯅ ꯃꯔꯣꯟ ꯑꯃ ꯖꯦꯡ ꯖꯦꯡ ꯐꯖꯅ ꯇꯝꯃꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪ ꯑꯃ ꯆꯦ ꯑꯩꯅ ꯁꯛꯄ ꯏꯁꯩꯁꯦ ꯐꯖꯗ꯭ꯔꯣ ꯍꯦꯔꯣꯒ ꯃꯥꯟꯗ꯭ꯔꯣ ꯑꯣ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯏꯄ꯭ꯋꯥꯗꯤ ꯍꯦꯔꯣꯗ ꯅꯠꯇꯦ ꯍꯦꯔꯣꯏꯟꯁꯨ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯦꯁꯤꯃ ꯑꯁꯤꯕꯨ ꯐꯥꯒꯤꯅꯦꯅ ꯔꯥꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦ ꯏꯆꯦꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯉꯥꯏꯈꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯦꯔꯤꯁꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯁ ꯐꯤꯔꯣꯜꯒꯥꯏꯁꯦ ꯑꯍꯟꯕꯒ ꯁꯦꯠꯂꯗꯅ ꯃꯁꯝ ꯃꯅꯥꯒꯥꯏꯁꯦ ꯆꯞ ꯆꯞꯀ ꯌꯨꯡꯉꯗꯅ ꯐꯖꯅ ꯑꯝꯇ ꯍꯥꯠꯂꯣ ꯅꯁꯝꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯠꯂꯣ ꯍꯥꯏꯕꯅꯤ ꯑꯁ ꯆꯦ ꯃꯇꯝꯒꯤ ꯁ꯭ꯇꯥꯏꯜꯅꯦ ꯍꯥꯏꯕ ꯏꯁ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯟꯅ ꯂꯦꯛꯄ ꯃꯥꯟꯈꯩ ꯇꯞꯅꯞꯈꯩ ꯍꯥꯠꯂꯣ ꯍꯥꯏꯔꯣ ꯏꯄꯥꯗꯤ ꯄꯥꯈꯪ ꯐꯥꯔꯕ ꯍꯥꯏꯗꯨꯅꯤꯅꯦꯀꯣ ꯐꯖꯔꯦ ꯐꯖꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯣꯏꯗꯅ ꯀꯦꯜꯂꯅꯤ
Itai mana mapandagi kaurakpaduda ai gyan lai. Ai na hek thoke tawbaga Laisnagi phone lai. Hello. Tamcha. Ai Paulo ne tare. Ado karisu hena khanjangana ko. Tamcha. Nang adumai tawnu ba. Chiche na su nungai roi. Tamcha. Se adumai na tawnu ba. Ai kaisu thawtida. Tamcha gi thamoi da kari fauri bage haibado ai khange. Ado yam hena khanjangano haiba. Ai kaisu hena khandida. Ado ai kona mu torke. Tamu na ibu ko male. Ado fazana layu ko. Phone thamlaba matungda ai mapanda thoi. Tamu na ibu manakta kaushili. Abungo sida lao. Tamu kai haige yengoi. Nang wakhal yam sontaganu. Nang na wakhal sontarabadi imaga babagana karamna leigani. Ai kaisu tawtida tamo. Ado tamo chemcha dadi paw ama pikibana chunggadra khale. Lapna leibani na hayeng. Chichegi paw hairakti haiduna amuk warau roidro. Nang na hairibadu su chumi. Ai su khalam libani. Tamo kari tawgadabano khangdri. Tamo aina paw pikrora. Mamaga babaga nadi magi study da kaigani haiduna paw piganu haibani. Adubu hayeng nache chana mu warau gadabudugi khallaga paw amudi piba chumra khale. Ai su gyan tadre. Nang na phana basilo. Tamo wahi mata makha taraktre. Ai mathakta amuk prap ka khalai. Table de lady by phone to tap by Kali. Awaba mami pum namak losinduna. Ai Chemcha gi number to dial tawi. Hello? Abunga ta bro. Chemcha. Haune. Kedorage nangbo nasangam da bro. Ai kesu taw dida. Chemcha kai lege. Lab tagi class yauru raga tholakpane. Chak sulamana yadre. Hostel da chak charaga amuk class yawu chatke tawrini. Nang di kai leri no. Yunga paw fauna bro. Nahan phone tawbada chiche di thabak chili haiduna mamana oina pairai. Ai di chega wari sadabasu kuire. Nangbu sana bro. Paw ga faunari braba. Ai ngahaktang duda kari haigadabano khangdi. Mitlu dagi sintharakpa pirangdo khamjinaba hotne. Ai wahi matasu haiba ngamdana tumina leptuna lei. Hello? Tabro bungo. Chemcha tai. Kaidawrage na khol dubo. Lok thungiro. Nahan ganu ko. Ado ai kainoma haigina phone torakpani. Kaidawrage nangna hainingbodo hayu kaidawrage kari aruba wanoba nangise yam aruba wa maliko. Aikhoigi sagagi naknaba mari thokpa ama ngasi leiti haye. Ado ko katum thoaga ngaga chaganu haige tawune. Kanano haisibo mamana di engonda kaimta hairaktina. Kanano leitribo. Checha na khanglaroi. Aisu fajana khangde. Ado checha na horen sangba kanda koklu tum thoaga ngamjaba chenglei khajitang thadu ko. Ai makha taba ngamde. Phone du kakthale. Ai hikna kappe. Hek pokminaba cheche leitabagi paw fawba aina chemcha da minam labako. Cheche leitre haina Chemcha gi mafam da paw tamnabagi thauna du fo aigi fam da leitre. Ai phone thanam laga makhada mukum thaduna tamoda warol pumna maktamle sor sangna hondoktuna hairi. Kariti upai le. Phare ko na tapna haiba haibaduni. Ichil naw tanagadaba wayam le. Hojiki oina di lakliba mayamse wari watai ngahak saduna leyu. Nang nathanda leiganu ko hoi tamo numidangi matam oirakpada karigino aigi thamoisina leitafam khangdana kangaunariba imana ichegi mangfamda maira katpa chatpaduda ai angang macha amagum imagi matungda inai imana tawriba matawdu uraga aigi mitluda sintharakliba pirangsina aigi thamoida leiriba ichegi nungsibadu mahut sinbadi yaroi khonjel thokna kamning lai ai tafam khanglakte isa pumba thak ni amambasida karigi mahagna ningaidana tumkhun tandana leiriba karigi ngasisu mopaibu harau na kauradriba ai kaknghauna rai chechegi mongfamda thaliba mairaduda mitkuptana yengi aigi tawduda imana ibu themjili imana ibu yumda chatlasi haiduna themi ai imada fana kana haije chechebu ngahaktang sangkhige
mathanda amambasida kiramgani haina adubu imana aibu namduna yum tamna pusili ai ka tamna changlaktuna phamungduna phammi kari tawgadabano tawfum khangdi ngaihak amuk hipthai ngaihak tang tumthaba yarabadi khanduna mitto amuk uisili adubu ai tumthaba ngamkide mon mayada leiriba phone do phaktuna yengi cheche ka thana kiba message singdo mathang yengi cheche na ingonda tharamba aroiba message to ai hanjin pari abungo ai khoi miyoy base isana isada awaba pijaba jiba makhalamani wakal khanba ngamba jibani nang khangbra chena haise wakal khanba henmalasu mi se ngawbani aduna sum toiradi kokki laina laktoini isana isada awaba pijaba haise khangbra yengo prithibida laiba miyoy khudingmak pikpadagina chawba faw wakal khanba ngamba ngaktani penba naide penthokpa haite thak wangle hairiba mi fawba penba naide makhoigi wakalda top topa ama leiramgani hingduna lainingba hingli makhai makhoigi aningba apamba pangthokpagi changsu wangkhalakadoribani aduga amaromda hingdi hingning asibaga pangkhak oina hingliba makhoigi pangthokningba pandam aningba apambana kamdawna pangthokani kanana pangthokpigani makhoigi khalubada nungaitaba fawi adunani chechena toina haibado hinglingai matam sida aikhoina tawba ngamba kharadi tawramsi yari makhai matam manghanganu lepkiba khongphom phongpade aduga chaba thakpa matam changnayu nangna matik chaba mi ama oiraga miyoiba samajki afaba thaba kharadi tawramo matam dudani chechena afaba ipwanu pa ama phangjabagi chawthok chagadoriba nakhoina matik chaba mi ama mam oiduna yumsida halakpaduni chechena ngairiba abungo cheche miss you a lot nungaina layuko chechena iramliba wahi singdogi artha ngasidi mayek sengna paukhum phangli cheche ai kaidawgadabano khangdre thokliba thodok singse mang oiramlabadi kayada nungairamgadaba taningba chechegi khoithumlaba khonjel su taba phanglaroi ko ichena pamlamba khuding nopana pangthokpa ngamba oijage ko nopagi pangal thawna chechegi hakchangna thawaiga kainakhrbasu chechegi mutpa nairaroidaba thawaina matam pumbada pangal hapiyu ko che nungtigi manglanda laktuna ichegi nungsiba khonjel dutta taba